ꯆꯩꯉꯥꯡꯗꯅ ꯇꯧꯔꯨꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯐꯥꯏꯜꯒꯁꯦ ꯐꯖꯅ ꯁꯨꯔꯛꯑꯦꯕ ꯃꯣꯏꯁꯤ ꯍꯦꯛ ꯇꯝꯃꯟꯗꯅꯅꯦ ꯊꯕꯛꯀꯁꯦ ꯑꯃꯠꯇ ꯍꯩꯇ꯭ꯔꯕꯖꯥꯠꯅꯤ ꯍꯩꯃꯥ ꯑꯪꯀꯜꯅꯤꯅꯦꯍꯦ ꯍꯜꯂꯣ ꯑꯪꯀꯜ ꯍꯣꯏ ꯑꯪꯀꯜ ꯑꯩ ꯑꯣꯐꯤꯁꯇ ꯂꯩꯖꯔꯦ ꯑꯪꯀꯜ ꯍꯣꯏ ꯍꯣꯏ ꯇꯁꯦꯡꯅ ꯑꯪꯀꯜ ꯅꯍꯥꯟꯗꯣ ꯑꯩꯅ ꯃꯤꯇꯤꯡ ꯆꯠꯂꯤꯉꯩꯗꯅꯦ ꯔꯤꯖꯥꯔꯂꯦꯁꯟꯗꯣ ꯄꯤꯁꯜꯂꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯅꯤ ꯑꯪꯀꯜ ꯑꯩ ꯂꯥꯛꯂꯕ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯪꯀꯜ ꯐꯅꯤ ꯑꯪꯀꯜ ꯑꯗꯨꯗꯤ ꯊꯝꯖꯔꯒꯦꯀꯣ ꯑꯪꯀꯜ ꯑꯩꯅ ꯅꯍꯥꯜꯗꯣ ꯃꯁꯝ ꯃꯅꯥ ꯁꯥꯡꯉꯤ ꯃꯣꯠꯂꯦꯅ ꯆꯩꯔꯨꯕꯗꯨꯗ ꯊꯑꯣꯏꯅ ꯔꯤꯖꯥꯔꯂꯦꯁꯟ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩ ꯇꯣꯝꯕꯥ ꯇꯣꯝꯕ ꯑꯩꯁꯦ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ अतारे मैडम मैडम करी तापी गदबा ꯍꯦꯛ ꯂꯥꯛꯇꯣ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ हेक लाक्ति लाउद्री मैडम ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯇꯥꯂꯥꯛꯄꯗ अम्ता लाओ हायो ओई मैडम मागी तासनौसुसुने नोंतो ऑफिस ngana खरक्तबने माना हेक लाक ओइरसुने अतोप ऑफिस नमदा फंगरदि फबा अइसुने फागी फागी को मंगोंदा लई ताराबा अइबु होइदा लुहोंगबा मतुंगदने वॉलंटरी रिटायर तहल्ला लोरे मैडम इबु कोबिब्रा तालाकपा चंगो से हेता फमो होय मैडम मैडम कई ताकपी गदबा वरीमता सानसे तौबने यानी हेक्ता हाइबियो मैडम हंतक्ति अइना खरा ngang sakpaide kaino file si masu yam tana surakare होय मैडम adunini talakpa thawai bu yauna suraba pukning bu changna suraba masana ne pop adum tajaradabani hoi hantaki project file du budine khara kok sarangani khangi ihe aina hangi khalisina ne nahan join toromba maming kariba पामेन हाइबनी मैडम होइने होइने अदु माबु ngasi office karak praba अदुनी मैडम ngasisu karaktreba ai mi wa ta doreba akhoi uncle amagi through da ne office da thabak changbu oile me haiba ngasi ge karakta dine noi kana kana na haunaraga ne mayum thiru da ba yaroi ko as ai ju kadai deino ba motlege khotlege he ngangore madagi saudana thabak da tokpo ongane ba मैडम मैडम की वाखन ओनरे ngasidi मैडम दा असेंग मदलो हाइदोक चरगे kaino kai larege ba पामेल दुना साउरिसे मैडम दना तेबा ai khoidane ba ha kamaina अस नुमितो सुमै तबने मैडम पामेन जिनने ऑफिस पुंग क्या दा हंदुइनो पुंग क्या दा थादुइनो पुंग मरी हेले आइदि लम लापी गाड़ी यारुते आई हलगे सिनी करक रहता सोबना कंदन फाइल बुसुगो को कन चाक तंजा ओइबो ngara ngmudu da khoju songning bo kari bo khoi hum changdana nang di office ta join tong dangai ri chalage ga kaino na sam mari toija akhoi na thabak suri nang phagi oinu ubro siu phagi ro nang suba ga modro nang suro ne se kai na khoi be ma leisna jina file ko langjalu bune mi noi di adu kada we hairoi ba haiju hairu da da as madam haite bai wana teba madai pame do prang nong heta sogolaga ne sum thabak sidine tut haige tut ki thabak ni ga hairga ne file ta ta heta lakhi adi mana cha heta sugi adu loire cha heta langjalak pai wani da asing boira haisibo kaino yam thajadi adu ne blank paper thak loroga ne madam adu kai keno cha heta igi adu aingon sa heta biselei adu aina kaino sibo na hangi adu mana resignation letter ni ai thabak to esini adu ta kap thoki adu ibung aina ngai kwai khon khame ama yadi adu I kok paira dum lehore madam aslari kadi sathi hailer me madam kaino ne wari sibo aidi manga sak managri mi masak to yam thajade ba May I come in, madam? kai matangi ya adu madam ai muk thukjagrage hoi talak ba Talakpa. Punna thongmina khrase. inaw na kana Kaino talakpa. Nanaw na nahan khara sawkhibduda ai bu waruri bro. Ai ne Pamel ne. ha pamia hoine nang dina samna ga loi kak thalame kana khangni ge
madam si pamin yengo pamin si lere โอ้มาเลยเอ man banati madam pamin asing madise thiba satru yani madam masala e ꯃꯦꯗꯥꯝ ꯑꯩ ꯅꯍꯥꯟ ꯃꯦꯗꯥꯝ ꯍꯣꯏ ꯑꯃꯗꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦꯅ ꯆꯪꯖꯔꯛꯏꯅꯤ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏ ꯌꯥꯅꯔꯁꯦ ꯅꯪꯅ ꯑꯣꯐꯤꯁ ꯂꯥꯛꯏꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯊꯕꯛꯇꯨꯁꯨꯅꯦ ꯂꯤꯒꯨꯔ ꯇꯥꯅꯅꯕꯅꯦ ꯗꯥꯏꯔꯦꯛꯇꯔꯗ ꯋꯥꯔꯤ ꯍꯧꯗꯣꯛꯑꯗꯕꯅꯤ ꯃꯔꯝꯗ ꯑꯃꯨꯛ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯜꯂꯗꯕꯅꯤ ꯇꯥ ꯂꯥꯛꯄ madam ꯑꯩꯒꯤ ꯑꯔꯨꯕ ꯆꯦ ꯆꯥꯡꯁꯤꯡꯁꯦ ꯄꯦꯟꯗꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯦ ꯄꯥꯃꯦꯟꯒ ꯑꯝꯇ ꯁꯨꯃꯤꯟꯅꯒꯦ ꯑꯗꯨ ꯅꯪꯅꯅꯦ ꯀꯦꯟꯇꯤꯟꯗꯒꯤꯅꯦ ꯆꯥꯒ ꯕꯣꯔꯥꯒꯗꯣ ꯑꯝꯇ ꯂꯧꯔꯝꯃꯣ ꯑꯩ ꯄꯥꯃꯦꯟꯒꯤ ꯊꯛꯃꯤꯟꯅꯒꯦꯕ ꯊꯨꯔꯛꯑꯣꯕ ꯆꯠꯂꯣ ꯆꯠꯂꯣ madam aina kintin dagi chaga bora ga je ꯍꯣꯏꯅꯦ ꯑꯝꯇ ꯂꯧꯔꯝꯃꯣꯕ madam chaga bora ga du phong phong saba oiduira ꯀꯩꯅꯣ ꯕꯣꯔꯥꯕꯨ ꯑꯩꯃꯨꯛ ꯀꯅꯥ ꯆꯥꯒꯦ ꯆꯠꯂꯣꯅꯦ ꯑꯝꯇ ꯂꯧꯔꯛꯑꯣꯅꯦ ꯄꯥꯃꯦꯜ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯍꯣꯏ ꯃꯦꯗꯥꯝ ꯆꯦ ꯆꯥꯡ ꯑꯝꯇ ꯁꯨꯃꯤꯟꯅꯁꯦ na bunga nayamba kintin dagi chaga bora ga du amta lawru gi phong phong saba do ꯍꯣꯏ ꯏꯌꯥꯝꯕ chaga bora gi phongthon ni onthong thuna ka greda thabok ki regular si onthong thuna ta greda ꯑꯁ ꯌꯥꯔꯦꯕ ꯇꯥꯜꯂꯛꯄ ꯆꯠꯂꯣꯕ ꯆꯥꯒ ꯕꯣꯔꯥꯒꯗꯣ ꯑꯝꯇ ꯂꯧꯔꯛꯑꯣ yani madam ai lawjaru gi ꯁꯦ ꯁꯤꯒꯤ ꯐꯥꯏꯜꯁꯦ ꯑꯝꯇ ꯌꯦꯡꯉꯣꯁꯦ ꯍꯣꯏ ꯃꯦꯗꯥꯝ ꯀꯩꯅꯣ ꯃꯣꯏ ꯇꯥ ꯁꯅꯧꯗꯨꯕꯨ ꯑꯣꯐꯤꯁ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯕꯣ ꯍꯣ ꯂꯥꯛꯈ꯭ꯔꯕꯅꯦ ꯃꯦꯗꯥꯝꯅ ꯀꯧꯕꯗꯒꯤ ꯆꯠꯈꯤꯕꯅꯤ ꯑꯁ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯩ ꯑꯣꯐꯤꯁ ꯊꯦꯡꯅ ꯂꯥꯛꯑꯦꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯅꯤ ꯀꯩꯅꯣ ꯃꯦꯗꯥꯝꯗꯤ ꯇꯥ ꯁꯅꯧꯒ ꯄꯥꯎ ꯐꯥꯎꯅꯔꯤꯗꯨꯗꯤ ꯑꯣ ꯐꯥꯎꯕꯨꯗꯤ ꯐꯥꯎꯅꯕ ꯑꯗꯨꯗ ꯃꯥꯅ ꯑꯣꯐꯤꯁꯥꯔꯅꯤꯗꯣ ꯑꯩꯅ ꯍꯦꯛ ꯀ꯭ꯂꯥꯛ ꯃꯁꯤꯗꯅꯤ ꯃꯥꯅ ꯈꯔ ꯉꯝꯂꯛ ꯆꯠꯂꯤꯁꯦ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯉꯀꯥꯟꯗ ꯇꯥ ꯁꯅꯧꯅ ꯉꯝꯃꯁꯨ ꯌꯥꯏꯗꯅ ꯅꯠꯇ꯭ꯔꯅꯦ ꯅꯨꯄꯤ ꯍꯩꯃꯥ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯉꯥꯎꯗ꯭ꯔꯨꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯁꯤ ꯉꯥꯡꯁꯤ ꯉꯥꯟꯒꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅꯦ ꯍꯩ ꯂꯩꯁꯅꯥꯁꯦ ꯇꯥ ꯁꯅꯧ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯅꯪꯗꯤ ꯑꯩ ꯂꯥꯛꯄꯒꯁꯦ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯖꯥꯠꯅꯤꯅꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯇꯥ ꯁꯅꯧ ꯑꯁ ꯌꯥꯔꯦ ꯅꯨꯄꯤ ꯅꯪꯁꯤꯗꯤ ꯃꯥꯏ ꯃꯇꯥꯡꯒꯥꯏꯁꯦ ꯑꯉꯛꯄꯅꯤꯀꯣ ꯇꯥ ꯁꯅꯧ ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥ ꯑꯩꯗꯤ ꯅꯣꯏꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯒ ꯅꯣꯏꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯅꯣꯏꯗꯤ ꯆꯥꯟꯅꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯀꯦꯟꯁꯤꯜꯂꯛꯄꯩ ꯋꯥꯅꯤꯅꯦ ꯑꯦꯍꯦ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤꯍꯦ ꯑꯩꯅꯦ ꯅꯣꯏ ꯃꯦꯗꯥꯝꯒꯅꯦ ꯑꯁꯦꯡꯕ ꯃꯑꯣꯡ ꯑꯝꯇ ꯈꯪꯗꯣꯛꯅꯈꯤꯒꯦꯕ ꯃꯥꯅ ꯌꯥꯔꯣꯏꯗꯣꯏ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯈꯟꯅꯔꯁꯦꯕ ꯑꯁ ꯌꯥꯔꯦ ꯇꯥ ꯁꯅꯧ ꯃꯥꯏꯗꯤꯅꯦ ꯑꯣꯈꯥꯛ ꯊꯥꯏꯍꯦ ꯄꯦꯜꯂꯕꯅꯤꯍꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯥꯏꯗꯅꯣ ꯅꯨꯄꯤ ꯑꯣ ꯑꯁꯤꯗ ꯅꯪ ꯍꯧꯅꯕꯤꯗꯨ ꯇꯧꯔꯨꯅꯤꯀꯣ ꯃꯁꯤ ꯉꯥꯡꯁꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯨꯕꯗꯒꯤ ꯉꯥꯎꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯣ ꯇꯥ ꯁꯅꯧꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯂꯩꯁꯅꯥꯅ ꯉꯥꯎꯔꯤꯁꯤꯅꯅꯦ ꯅꯍꯥꯟꯗ ꯖꯣꯏꯟ ꯇꯧꯔꯝꯕ ꯄꯥꯃꯦꯜꯗꯨꯗꯅꯦ ꯉꯥꯎꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯃꯦꯟꯗ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕꯩꯔꯕ ꯑꯁꯦꯡꯕꯩꯅꯦ
madam. ꯀꯩꯅꯣ ꯇꯧꯔꯣ ꯑꯣ ꯑꯗꯥꯏ ꯆꯦꯛ ꯐꯖꯅ ꯇꯧ ꯁꯤ ꯑꯗꯥꯏꯗꯣ ꯌꯥꯅꯤ ꯃꯦꯗꯥꯝ ꯅꯪ ꯀꯩ ꯂꯩꯔꯦ Da Pamelga wari imta sanage tauba. ꯀꯔꯤ ꯋꯥꯔꯤ야 ꯅꯪꯒꯗꯤ ꯀꯩ ꯋꯥꯔꯤ야 ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅꯣ Office ki wari nida. Sum icham chamna. ꯊꯕꯛ ꯂꯣꯏꯒꯗꯕ ꯋꯥꯠꯂꯤꯌꯦ ꯆꯠꯂꯣ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯂꯣꯏꯔꯒ ꯎꯅꯔꯣ Haima, talakpa. 응? Kaino talakpa nang toijibo? 매담 짜가 보라가 부저래 퐁퐁 사바니 부저래 이제 퐁퐁 사바 ngaktani ꯑꯩꯗꯤ ꯇꯥꯂꯥꯛꯄꯁꯤ ꯆꯥꯒ ꯕꯣꯔꯥꯒ ꯅꯟꯒꯕꯩ ꯅꯤꯡꯉꯨꯔꯦ ꯀꯗꯥꯏꯗꯩꯅꯣꯗ ꯃꯦꯗꯥꯝ ꯉꯜꯂꯤꯅ ꯀꯦꯟꯇꯤꯟ ꯒꯥꯏꯗꯣ ꯊꯣꯡ ꯍꯥꯡꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦ ꯕꯦꯁꯣꯟꯗꯨꯐꯥꯎꯅꯦ ꯇꯣꯠꯂꯝꯗꯗꯅꯅꯦ ꯈꯨꯗꯛꯇ ꯇꯣꯠꯍꯜꯂꯒꯅꯦ ꯕꯣꯔꯥ ꯍꯧꯗ ꯌꯥꯔꯣꯏꯅ ꯕꯣꯔꯥ ꯍꯧꯂꯩꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯤꯗ ꯊꯝꯃꯣ 퐁퐁 사바 ngaktaniꯀꯣ 매담 ꯑꯗꯨꯗꯤ 매담 ꯍꯥꯎꯅ ꯆꯥꯕꯤꯔꯣꯀꯣ ꯌꯥꯔꯦꯗ ꯇꯥꯂꯛꯄ 예 빠면다 하게 되니 뭐 빠면 사링이나 짜토 뻥는 거이 붕어 아이 하이지 ꯌꯥꯔꯦꯗ ꯇꯥꯂꯛꯄ 허이 매담 어디디 매담 퐁퐁 샤브지 샤비 호로코 아이 러이 사람들 감다 있어 자시라 ꯄꯥꯝꯃꯦ ꯁꯦ ꯆꯥꯁꯦ ꯏꯪꯗ꯭ꯔꯤꯉꯩꯗ ꯊꯛꯆꯜꯂꯣꯕ ꯋꯥꯗꯦꯗ ꯃꯦꯗꯥꯝ ꯕꯣꯔꯥꯒꯗꯣ ꯆꯥꯋꯣ ꯍꯣꯏ ꯃꯦꯗꯥꯝ ꯑꯩꯅ ꯍꯥꯏꯕꯕꯨ ꯏꯜꯂꯕ ꯅꯪ ꯃꯤ ꯑꯣꯏꯔꯗꯕꯅꯤ ꯅꯪꯁꯦ ꯑꯩꯈꯣꯏ ꯑꯪꯀꯜꯅ ꯊꯕꯛ ꯍꯥꯞꯄꯤꯕꯁꯨ ꯑꯣꯏꯔꯝꯃꯦ ꯇꯧꯔꯤꯖꯣꯅꯤ ꯎꯏꯔ ꯂꯩꯔꯤꯖꯣꯅꯤ ꯑꯩ ꯇꯣꯝꯕ ꯃꯦꯗꯥꯝ ꯀꯥꯗ ꯀꯅꯥ ꯂꯩ ꯃꯦꯗꯥꯝ ꯀꯥꯗꯔꯣ ꯄꯥꯃꯦꯟꯗꯣ ꯂꯩꯕꯅꯤ ꯈꯪꯅꯦ ꯑꯩꯅꯁꯨꯅꯦ ꯐꯖꯅ ꯁꯦꯝꯂꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯟꯒꯗꯕ ꯈꯪꯉꯕ ꯁꯦ ꯕꯣꯔꯥꯗ ꯆꯥꯁꯜꯂꯨꯁꯦ ꯃꯦꯗꯥꯝ ꯑꯩꯗꯤ ꯌꯥꯖꯔꯦ ꯑꯁꯥꯝ ꯂꯩꯁꯤꯗꯤ ꯆꯥꯎ ꯁꯦ ꯌꯥꯔꯅꯤ, ꯁꯦꯡꯅ ꯃꯦꯗꯥꯝ. ꯆꯥꯁꯜꯂꯨꯁꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯤꯕ ꯍꯣꯏ ꯌꯥꯔꯅꯤ ꯃꯦꯗꯥꯝ ꯐꯩ ꯐꯩ ꯑꯗꯨꯕꯨꯗꯤ ꯀꯅꯥꯅ ꯉꯝꯒꯦꯗꯣ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯅꯪ ꯈꯪꯅꯦꯕ ꯅꯪ ꯑꯁ ꯊꯣꯛꯂꯛꯇꯦꯍꯦ Aidi ngasidine magi madam ke thaje yam sauningeba. Mai ngasi gi acting do pamen da hop chaba ya male. ꯑꯗꯨꯅꯦ ꯃꯦ ꯃꯥ ꯃꯁꯥꯁꯦ ꯑꯣꯐꯤꯁꯥꯔꯅꯦꯁꯦ ꯏꯀꯥꯎ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯋꯦꯕ Asi maknane hojupo mayum pan khangdana leije. Amada mu onjan amada mu onjan. Masi june ta sanok injel lagane ko phandadi yaro. ꯑꯗꯨꯅꯦ ꯍꯦꯛ ꯐꯔꯗꯧꯅꯤ ꯂꯥꯛꯑ ꯃꯥꯜꯂꯦ La male. ꯗꯥ ꯄꯥꯃꯦꯜ ꯑꯝꯇ ꯉꯥꯏꯈꯣ ꯀꯔꯤ ꯂꯩꯔꯒꯦ ꯑꯗꯨꯕꯨꯔꯣ ꯗꯥ ꯄꯥꯃꯦꯜꯁꯦ ꯅꯍꯥꯟꯃꯨꯛ ꯁꯥꯎꯔꯒ ꯔꯤꯖꯥꯏꯟ ꯇꯧꯔꯒ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗꯦꯕ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯆꯒꯦꯅ ꯉꯥꯏꯔꯝꯃꯤꯅꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯊꯕꯛꯇꯣ ꯇꯣꯛꯑꯁꯤꯔꯅ ꯈꯜꯂꯨꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯀꯣꯟꯅꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯉꯁꯤ ꯂꯥꯛꯏꯁꯤꯅꯦ ꯑꯗꯨꯗꯤ ꯆꯧꯈꯤꯒꯦ Da pamel amta ngai khuo. ꯀꯔꯤ Da pamel na aingonda ju soidana sauramani. Numitto koka khara sabaduda da pamel da hairoidaba wa yam haigre. Adugi damakta amta sengtokjage na da pamel ngairamine. ꯁꯣꯝꯒꯤ ꯃꯤꯡꯗꯨꯕꯨ Laisna kawai. ꯂꯩꯁꯅꯥ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯤꯗ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯋꯥꯔꯧꯅꯕꯗꯣ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯥꯎꯊꯣꯛꯅꯔꯒꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯤ ꯑꯣꯐꯤꯁꯁꯨ ꯀ꯭ꯂꯣꯖ ꯑꯣꯏꯔꯕꯅꯤ나 ꯑꯩ ꯍꯟꯖꯔꯝꯃꯒꯦ ꯑꯩ ꯂꯥꯛꯑꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯅꯦꯒꯦ ꯉꯥꯎꯔꯦ ꯃꯤꯁꯤ ꯅꯪ ꯉꯥꯎꯔꯦ ꯏꯕꯦꯝꯃ Thobisna
ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔꯦ ꯑꯩ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯉꯥꯎꯔꯦ ꯑꯩ ꯄꯥꯃꯦꯜꯗ ꯉꯥꯎꯔꯦꯕ ꯍꯣ ꯉꯥꯎꯔꯅꯨ ꯏꯕꯦꯝꯃ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ ꯁꯦꯝ ꯇꯥꯔꯦꯗꯅ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯒꯤꯅꯤ